KHANGMINASI YouTube channel asina matam kharagi mamangda puthomba PK top 10 haiduna tongan ba social media da habidi maruina like da masa gi haitoi singtoi be kyam uthor koduna magi haije singje be kya do myamda amati manipur gi mafum kya da puthotuna makoi bo masa gi haije singje be kya do bo masagi afaba lambirom da pusin mangam na be gidam KHANGMINASI YouTube channel sina khritang or sumating hoina bahiduna thamjakhiba seren ni PK top 10 ngasi Diwali ga mari lena adom gidamak puduna laptere PK top 10 mga subutangka yeng na episode kyo na lejare oji countdown hujrake ngasi gi seren number 10 da piko na ma top ki acting sida mayam na pambiduna 1.16 light to biduna tara subasida yeng tawo pambigini KHANGMINASI Bigo Gisera number 10. Aina namu nungsi punsigi khongloi jarake si agadra sibu ha hoyani Mathang da sera number 9 da SANAHANBII gi fajarbe acting amu baki acting asida mayamna puna light to birakusi 1.27k light to birakuna ngasigi sera number 9 sida yeng taw bigani Obirasi SANAHANBII sera number 9. Kesalaga lermasi ngawiro. Nang di kamay kangiba. Yam pa maman ba kuyengdo. Pa masu oiraroy. Mathangi mapokta tar. Handaki dine akoy darling na bugdok sankre. Asnu side chalo sade. Keba? Nushide ba? Nushibiro he. Se, nushimta hayo. Seba, please. Nang nushi haida ba se? Ay ang ware ba? Ay kangam dre ba? Matang mapokta hailagi. Adu bungay ko. Matang mapokta ne. Siray do. Adu may na sumtawradi ay sumpang pangaroy. Ang episode to sa pang pikrabi Sony Kaksing ngasina sera number item yang miyeng tawo pang bigani miyeng KHANGMINASI Sony Kaksing gi karamba acting no mahang to acting si sera number 8 mahang funky light si 1.86k ni miyeng KHANGMINASI yaroy ko na haiba hosi am thuna hairo haibane ni ne haning da di sum hang lei du kai gi ai kurai nu pe phawe ai sino na hang na ti tumi layo na Kilamda hito iching thoiraba Prem Thiam haiduna Manipur gi mafam kya da sin matuna maming chatlaba Prem Thiam ni mahang sera number 7 jida miyeng tawo pang bigani mahang funky light masing 1.9k fangduna ngasigi sera number 7 jida miyeng tawo pang bigani miyeng KHANGMINASI sera number 7 Ya ko mena ne humo gani bagal humbo yayi har ka to madu ai mun di chama ya wane sangu an ngar sidi ngino pantu puyaro sangu na ima
0.88K fangduna 10 film na maki serial number 6 ta miyang tao fang bigini 10 film ki serial number 6 Nako. Se tao se. Glass jacket shirt. Walang ba su glass jacket shirt set pangamba mini. Yes, ngamba mini. Kay gino have the ID zutak sila sutang aura mina walang ba kangdre ne ibungo chawban. Thodam Jumi mahaki acting asida miyamna pambiduna light to birakpa 3.22K light to birakduna ngasigi top 10 sida serial number 4 da miyang taba fang bigini miyang taminasi Thodam Jumi ki serial number 4 굴러가 버려 버스 났대 깨려가 레이런 버스 났대 와이드 파워 컬스 났대 인생 노래 컬러 났대 마호샤 라이렌 미나 부르두나 땅따레 이기 타모이세 전부 독래 이기 Piklib angang singi manungda baby sani hadana acting gilamda mayamna thodo henona light ki da ubi phangpiri mahaki acting asida ngasigi tapna sangsilakuna serial number 3 da yingda phangpigani mayamna puna light to biba 3.26K ni miyang taminasi baby sani ki serial number 3 Ông ta phải chịu về. Tang lo danong pa. Dai sari nga taban ko song tirap ki club na yang waning torok pinupini. Hanu tang dan akut na sakati ka ni kana na kut ka to. Làm nên ngamba đi chủ tịch chồng này, thủ tiêu này ngamba đi. No pa nang kari taban ko song nang pa mi. Cái gì cũng đúng Nang kara ma taban ko song pa mi na. Bây giờ cái gì bà khang giờ bị cô trong gì đấy. Aiเป็นไม้เลยจะเจียนะผมจินนะซ่านะมองหลักหรือพวกไล่ใกล้ผมไม่ไหวก็ไหวจะนะจวงก็ตำนี่ Chú. Taban song pa mo tang ari kari ni is. serial number 2 BIDYABII Sharma haiduna thengnajare mahaku light to birakpa 4441 ni habidi 4.41K light to birakduna miyamna serial number 2 sida miyang taba phangbigani karamba acting no miyang taminasi BIDYABII Sharma gi serial number 2 nahan makai ubadagi ngasina khwaidagi hena pase khwaidagi hena sunungsi thungnaba ngakdana sengma nusiba oiramdre kainabasu thungnabadagi hena sengma nusiba oiram tapna sangsilakuna miyamna khorangna ngairiba serial number 1 miyang taba phangbiragani thoido henona maming chatlaba common karamna ngasigi episode mga subu episode asida serial number 1 da top 10 gi manungda serial number 1 da miyang taba phangbiragani karambe acting ni yengsi mahaki acting yamna hitoi singthorobe acting sida mahana phangkhiba like ase 4.46K fangdana serial number 1 da miyang taba phangbiragani miyang tamina serial number 1 Mamang ni Pido. Yam tili ol pili mi lang bo. Masang ko to ba project na niya. Masang ko to amata yaw diri. Sai do loira ngangwe tuka changare sige onadi pothaminasi khangminasi na putok saba picket top 10 gi manga suba tangkak miying tabiri basingbu kainana ba yatang ni na bagi tanjada yokhile tongan pothaminasi khangminasi gi tongan makhan mathen gi thorum kyama puduna laksage ngasigi damdudi kainana ba yatang ni jage pinabirasi